ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ. ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯕꯨꯛ ꯐꯩ, ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ. ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕꯅꯤ. ꯍꯥꯏꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯅꯤꯈꯛꯁꯨ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯥꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯆꯥꯏꯕꯅ ꯍꯥꯏ, "ꯏꯇꯥꯎ, ꯑꯩꯗꯤ ꯍꯟꯗꯛ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯍꯥꯏꯅ ꯀꯟꯅ ꯈꯜꯂꯤ." "ꯅꯪꯗꯤ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤꯕ?" "ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯑꯃꯨꯕ ꯃꯥꯏꯈꯨꯝ ꯑꯃ ꯎꯞꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯝꯂ ꯂꯥꯏ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯤꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯒꯦ ꯈꯜꯂꯤ." "ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯕꯨꯠ ꯁꯥꯗꯨꯅ ꯇꯝꯂꯒꯦ ꯁꯤꯅꯤꯅꯦ?" "ꯍꯣꯏ, ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤ. ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯤꯕꯅ ꯂꯣꯏꯅꯔꯅꯤ. ꯀꯤꯔꯕꯅꯤꯅ ꯃꯄꯥꯜꯁꯨ ꯊꯣꯛꯅꯔꯔꯣꯏ. ꯃꯄꯥꯜ ꯊꯣꯛꯅꯔꯛꯇ꯭ꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯁꯨ ꯌꯥꯔꯅꯤ. ꯏꯅꯤꯡꯇꯝꯅ ꯍꯨꯔꯥꯟꯕ ꯐꯪꯉꯣꯏꯗ꯭ꯔꯣ?" "ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯌꯥꯝꯅ ꯐꯩꯅꯦ. ꯅꯪ ꯑꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯕ, ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯍꯨꯔꯥꯟꯅꯤꯡꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯕꯁꯨ ꯉꯝꯂꯅꯤ. ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯅꯤ." "ꯅꯪꯒꯤ ꯑꯃꯨꯕ ꯐꯤꯒ ꯂꯩꯇ꯭ꯔꯣ? ꯂꯩꯇ꯭ꯔꯒꯅ ꯀꯩꯊꯦꯜꯗꯒꯤ ꯑꯃ ꯂꯩꯔꯨꯆꯣ." "ꯑꯃꯨꯕ ꯐꯤ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯂꯩ." "ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯃꯗꯨꯒꯤ ꯑꯃꯨꯕ ꯐꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯄꯨꯝꯕꯁꯤꯗ ꯂꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯊꯣꯛꯇꯨꯅꯅꯦ ꯕꯨꯠ ꯅꯨꯄꯥ ꯁꯥꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯗꯣ ꯍꯨꯔꯥꯟꯒꯗꯧꯔꯤꯕꯅꯤ." "ꯕꯨꯠ ꯁꯥꯕ ꯍꯥꯏꯕꯀꯣ? ꯍꯣꯏ, ꯐꯔꯦ. ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯒꯦ. ꯑꯗꯣ ꯏꯇꯥꯎ, ꯀꯔꯝ ꯀꯥꯟꯗꯒꯤ ꯕꯨꯠ ꯁꯥꯕ ꯍꯧꯁꯦ ꯍꯥꯏꯅꯣ?" "ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ. ꯉꯁꯤꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯧꯔꯁꯤ. ꯍꯣꯔꯦꯟꯗꯣ ꯈꯔ ꯊꯦꯡꯂꯞꯅ ꯊꯣꯛꯂꯛꯑꯣ. ꯑꯩꯁꯨ ꯊꯣꯛꯂꯛꯀꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯦꯛ ꯆꯠꯃꯤꯟꯅꯔꯁꯤ." "ꯍꯣꯏ ꯍꯣꯏ, ꯁꯣꯏꯗꯅ ꯊꯣꯛꯂꯛꯑꯒꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯈ꯭ꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯆꯥꯏꯕꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ, "ꯏꯇꯥꯎ ꯇꯣꯂꯦꯟꯁꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯄꯪꯕ ꯍꯦꯟꯕꯅꯤ. ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯦꯛꯇ ꯆꯪꯂꯒꯦ. ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯚꯨꯠ ꯐꯥꯔꯁꯨ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯍꯜꯂꯒ ꯂꯣꯏꯔꯦ. ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒ ꯊꯧꯔꯥꯡ ꯑꯃꯨꯛꯇ ꯇꯧꯔꯨꯈꯤꯒꯦ. ꯍꯣꯔꯦꯟꯗꯤ ꯈꯪꯒꯅꯤ. ꯚꯨꯠ ꯁꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯇꯝꯅꯒꯦ." ꯆꯥꯏꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ. ꯆꯥꯏꯕꯒꯤ ꯃꯌꯨꯝꯗꯅꯤ. ꯆꯥꯏꯕꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯁꯤ ꯉꯟꯕꯤꯌꯨꯀꯣ." ꯆꯥꯏꯕꯒꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯅ ꯈꯨꯝꯃꯤ, "ꯉꯟꯅꯤ ꯉꯟꯅꯤ. ꯏꯃꯥꯅ ꯉꯟꯅ ꯊꯣꯡꯒꯅꯤ. ꯏꯆꯥꯗꯤ ꯃꯤꯔꯦꯝ ꯑꯣꯏꯕ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕꯅꯤꯅ ꯆꯥꯛ ꯂꯥꯝꯂꯝꯒꯅꯤꯗꯣ." "ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯤꯔꯦꯝ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯉꯣꯟꯗ ꯈꯛ ꯄꯜꯂꯛꯀꯅꯨ. ꯑꯗꯨꯝ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯏꯃꯥꯁꯦ. ꯑꯩꯕꯨ ꯃꯤꯔꯦꯝ ꯂꯥꯏꯕꯅꯤꯗ." "ꯅꯪꯁꯤ ꯃꯤꯔꯦꯝ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯒꯦ? ꯌꯨꯝꯁꯤꯗ ꯀꯔꯤ ꯃꯇꯦꯡꯕꯨ ꯅꯪꯅ ꯄꯥꯡꯂꯕꯒꯦ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ. ꯌꯨꯝ ꯑꯁꯤꯗꯒꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯇꯪ ꯂꯩꯔꯤꯕ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯃꯥꯏꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯃꯗꯨꯗꯤ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯑꯗꯨꯛ ꯇꯧꯕꯅꯤ. ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯒꯤꯔꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯁꯧꯒ ꯂꯥꯡꯕꯤꯔꯤꯕꯗꯨꯕꯣ?" "ꯍꯣꯏ ꯏꯕꯨꯡꯉꯣ, ꯂꯥꯡꯖꯗꯦ ꯂꯥꯡꯖꯗꯦ. ꯅꯪꯉꯣꯟꯗ ꯏꯁꯧ ꯂꯥꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯕꯒꯦ? ꯅꯪꯒ ꯉꯥꯡꯅꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯀꯩ ꯃꯃꯥꯏ ꯅꯥꯟꯖꯔꯨꯒꯦ?" "ꯐꯖꯔꯅꯤ. ꯀꯩ ꯃꯃꯥꯏ ꯅꯥꯜꯂꯨꯒꯦ ꯀꯥꯏꯅ. ꯀꯩꯗꯨꯅ ꯃꯥꯏ ꯆꯥꯊꯣꯛꯄꯤꯁꯅꯤ." "ꯆꯥꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ. ꯃꯐꯝ ꯑꯁꯤꯗ ꯃꯤꯔꯦꯝ ꯅꯪꯕꯨ ꯊꯥꯛꯇꯨꯅ ꯂꯩꯅꯤꯡꯗ꯭ꯔꯦ. ꯅꯄꯥꯡꯒꯜ ꯑꯗꯨꯅ ꯆꯥꯎꯔꯤꯕ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ. ꯀꯩ ꯇꯔꯦꯠꯅ ꯈꯨꯕꯥꯛ ꯈꯨ ꯈꯨꯗꯨꯅꯅꯦ ꯁꯦꯠꯇꯨꯅ ꯆꯥꯔꯕꯁꯨ ꯆꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ." "ꯀꯔꯤ ꯋꯥꯅꯣꯗ ꯏꯃꯥ? ꯅꯪ ꯁꯤꯕꯅ ꯁꯤꯕꯅꯤ. ꯅꯆꯥ ꯑꯩ ꯁꯤꯕ ꯀꯩꯗꯤ ꯄꯟꯒꯅꯨꯗ. ꯑꯩ ꯑꯁꯤ ꯁꯤꯕ ꯌꯥꯗ꯭ꯔꯤꯕꯅꯤ. ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤꯕꯅꯤꯅꯦ ꯏꯃꯥ." "ꯍꯔꯦ, ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯅꯪꯅꯁꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯔꯤꯕ? ꯍꯥ? ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯁꯦ ꯅꯊꯟꯇ ꯌꯥꯎꯕꯅꯦ ꯍꯥꯏꯗꯅ ꯐꯅ ꯂꯨꯅ ꯇꯧꯗꯨꯅ ꯌꯣꯛꯂꯛꯄꯅꯤ. ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤ." "ꯏꯃꯥ, ꯑꯗꯨꯃꯥꯏꯅꯒ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯁꯨꯛꯍꯟ ꯍꯟꯖꯤꯜꯂꯛꯇ꯭ꯔꯗꯤ ꯏꯃꯥ, ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯀꯣ. ꯅꯊꯟꯗ ꯌꯨꯝꯁꯤꯗ ꯀꯞꯇꯨꯅ ꯂꯩꯖꯍꯧꯁꯅꯤ." "ꯍꯣ, ꯆꯠꯄꯤꯈ꯭ꯔꯣ. ꯍꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯌꯥꯔꯦ. ꯃꯤꯔꯦꯝ ꯊꯥꯛꯄ ꯋꯥꯔꯤ ꯑꯩ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯃꯤꯔꯦꯝ ꯃꯤꯔꯦꯝ ꯃꯤꯔꯦꯝ. ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ. ꯑꯩ ꯊꯕꯛ ꯂꯩ. ꯆꯥꯛ ꯉꯜꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯍꯩ, ꯅꯨꯃꯤꯗꯥꯡꯗꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯤꯅꯣ? ꯍꯥ? ꯀꯔꯤ ꯊꯕꯛꯅꯣꯕ ꯂꯩꯔꯤꯕꯕꯣ?" "ꯊꯕꯛꯑꯗꯤ ꯊꯕꯛꯅꯤ. ꯅꯪꯅ ꯈꯪꯉꯣꯏ."
ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯔꯦꯝ ꯑꯣꯏꯕꯗꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯤꯔꯦꯝ ꯑꯣꯏꯕ ꯊꯣꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤꯁꯦ? ꯍꯥ? ꯅꯨꯃꯤꯗꯥꯡꯗꯁꯨ ꯃꯤꯔꯦꯝ ꯑꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯏꯕꯗꯨ ꯃꯃꯥꯡꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯃꯈꯥ ꯇꯥꯅ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯏꯕꯅ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯂꯕ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯕ, ꯑꯋꯥꯡꯂꯣꯝꯗꯅ ꯍꯦꯟꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯂꯩꯕꯅꯤ꯫ ꯏꯇꯥꯎ ꯇꯣꯂꯦꯟꯒ ꯑꯩꯈꯣꯏ ꯑꯅꯤ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯕꯨꯠ ꯁꯥꯔꯕ, ꯕꯨꯠꯀꯤ ꯃꯈꯣꯜꯒ ꯁꯥꯔꯕ, ꯃꯗꯨꯗ ꯏꯃꯨꯡꯗ ꯂꯩꯕ ꯃꯈꯣꯏꯅ ꯚꯨꯠ ꯂꯥꯛꯑꯦꯅ ꯀꯤꯅꯔꯕ, ꯃꯈꯣꯏꯅ ꯀꯤꯔꯤꯉꯩ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯈꯩꯗꯣ ꯍꯦꯛꯇ ꯍꯨꯔꯥꯜꯂꯕ꯫ ꯄꯛꯅꯕꯨ ꯅꯨꯡꯉꯥꯏꯗꯧꯔꯤꯗ, ꯀꯥꯟꯅꯗꯦ, ꯕꯨꯠꯀꯤ ꯃꯈꯣꯜꯁꯦ ꯑꯃꯨꯛꯇꯕꯨ ꯁꯥꯔꯒ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯨꯠꯀꯤ ꯃꯈꯣꯜꯕꯨ ꯃꯊꯟꯇ ꯁꯥꯗꯨꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯃꯊꯟꯇ ꯑꯃꯨꯛ ꯍꯥꯏꯖꯩ, ꯃꯥꯜꯂꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯥꯜꯂꯦ, ꯁꯤꯃꯛ ꯍꯦꯛꯇ ꯍꯣꯔꯦꯟ ꯇꯧꯔꯒꯦ꯫ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯑꯣꯏꯅ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯕꯗꯣ ꯉꯥꯏꯔꯨꯔꯒꯦ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯔꯦ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯏꯕꯦꯇꯣꯝꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯑꯁꯤꯐꯥꯎ ꯍꯦꯛ ꯀꯧꯅꯕꯅꯤ ꯃꯁꯤꯒꯤ ꯃꯆꯥꯁꯤ꯫ ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯣ ꯆꯥꯛ ꯂꯣꯏꯖꯔꯦ, ꯆꯥꯕꯤꯔꯔꯣ ꯂꯥꯛꯑꯣ꯫ ꯆꯥꯏꯕꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯊꯩ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯏꯟꯁꯥꯡ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏ, ꯃꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯏꯃꯥ? ꯍꯩ, ꯈꯪꯗꯦ ꯑꯩꯁꯨ꯫ ꯏꯃꯥꯅ ꯊꯣꯡꯂꯒ ꯈꯪꯗꯦ ꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯊꯣꯡꯕꯗꯣ ꯄꯪꯆꯥꯗ ꯆꯥꯎ ꯀꯣ, ꯄꯪꯆꯥ ꯃꯆꯥꯎ, ꯏꯟꯁꯥꯡ ꯍꯪꯂꯛꯀꯅꯨ꯫ ꯑꯗꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯥꯏꯋꯥꯅꯤ? ꯑꯗꯨꯝ ꯆꯥꯎ, ꯆꯥꯕ ꯌꯥꯕ ꯏꯟꯁꯥꯡꯅꯤ, ꯅꯃꯥ ꯑꯩꯅ ꯊꯣꯡꯂꯤꯕꯁꯦ꯫ ꯆꯥꯏꯕꯗꯨ ꯈꯨꯍꯥꯎꯇꯁꯤꯗꯤ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯈꯨꯝꯃꯤ, ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯄꯨꯁꯤꯜꯂꯛꯑꯣ, ꯆꯥꯛꯈꯨꯝꯁꯤꯗ ꯑꯍꯥꯎꯕ ꯄꯣꯠꯅ ꯑꯝꯇ ꯇꯥꯗ꯭ꯔꯦ꯫ ꯅꯃꯥ ꯑꯩꯁꯨ ꯀꯔꯤ ꯊꯣꯡꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯥꯏꯅꯦ, ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯗꯨꯗꯤ? ꯑꯣ, ꯅꯪꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯑꯗꯨ ꯄꯥꯅꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤ ꯀꯅꯥꯅ ꯄꯨꯏ? ꯍꯥ? ꯏꯃꯥꯅ ꯉꯥꯛꯇ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯁꯤꯃ ꯊꯣꯡꯉꯨ ꯍꯥꯏꯅ ꯀꯔꯤ ꯄꯨꯔꯛꯈ꯭ꯔꯦ? ꯅꯪ ꯋꯥ ꯉꯥꯡꯒꯅꯨ ꯀꯣ, ꯋꯥ ꯉꯥꯡꯒꯅꯨ, ꯆꯣꯞꯀꯦꯗꯅꯤ꯫ ꯐꯔꯦ, ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯀꯗꯧꯔꯤꯕ? ꯍꯥ? ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯗꯨ ꯍꯪꯀꯅꯨ, ꯅꯆꯥ ꯑꯩꯁꯦ ꯆꯥꯎꯔꯕꯅꯤ, ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯀꯥꯏꯗꯤ ꯈꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯒꯅ ꯅꯪ ꯅꯁꯥꯒꯤ ꯍꯨꯃꯥꯡꯃꯜ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯎ꯫ ꯆꯥꯏꯕꯗꯨ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯂꯣꯏꯅꯕ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯍꯧꯏ, ꯆꯥꯛ ꯑꯁꯤꯗꯤ ꯄꯨꯈꯝ ꯑꯃ ꯊꯤꯔꯕꯁꯨ ꯃꯔꯨ ꯑꯃꯗ ꯂꯦꯝꯗꯕ ꯃꯈꯩ ꯂꯣꯏꯅ ꯆꯥꯏ, ꯑꯗꯨꯒ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯕ ꯊꯛꯄꯗꯤ ꯑꯣꯟꯊꯣꯛꯅ ꯐꯩꯗꯀꯣ꯫ ꯃꯍꯥꯛꯅ ꯆꯥꯕ ꯊꯛꯄꯁꯤꯗ ꯐꯔꯤꯕꯁꯤꯒꯨꯝ ꯊꯕꯛ ꯁꯨꯕꯗꯁꯨ ꯐꯕ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯅꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯗꯧꯕꯅꯤ꯫ ꯏꯕꯦꯇꯣꯝꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯉꯥꯡꯗ ꯆꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯤ꯫ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯆꯥꯏꯕꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ, ꯅꯀꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯦ꯫ ꯐꯔꯦ, ꯑꯩꯁꯨ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯁꯤ ꯁꯦꯠꯆꯤꯟꯗꯨꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯃꯨꯕ ꯐꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯁꯦꯠꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯛꯄꯗꯤ ꯊꯣꯛꯂꯁꯦ, ꯑꯩ ꯑꯁꯤꯕꯨ ꯑꯃꯨꯕ ꯚꯨꯠ ꯀꯥꯏꯗꯣ ꯃꯥꯜꯂꯕ ꯖꯥꯠꯂꯅꯦ? ꯑꯃꯨꯛ ꯃꯥꯜꯂꯝꯗ꯭ꯔꯕꯗꯤꯀꯣ ꯑꯃꯨꯛ ꯏꯐꯥ ꯐꯥꯅꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯂꯦꯟꯁꯨ ꯃꯀꯣꯛ ꯃꯔꯨ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯗ ꯑꯃꯨꯕ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯇꯥꯎ ꯆꯥꯏꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯀꯗꯕꯣꯏ ꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗꯨꯗ ꯀꯔꯤ ꯇꯧꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯈꯪꯒꯅꯤ, ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯕꯨꯠ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯍꯟꯒꯦ꯫ ꯑꯩꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯥꯔꯤꯕ ꯕꯨꯠ ꯑꯁꯦ ꯃꯥꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯛ ꯑꯁꯤꯁꯨ ꯈꯔ ꯅꯣꯟꯊꯔꯒꯦ, ꯑꯗꯨꯒ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ ꯂꯩꯔꯒꯦ, ꯃꯥꯕꯨ ꯍꯦꯛꯇ ꯀꯤꯍꯜꯂꯒꯦ꯫ ꯆꯥꯏꯕꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯛꯂꯦ꯫ ꯏꯇꯥꯎ ꯇꯣꯂꯦꯟ ꯑꯗꯨꯕꯨ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯎ ꯃꯈꯣꯡ ꯑꯁꯤꯗ ꯊꯦꯡꯅꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯃꯨꯕ ꯃꯇꯨꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯈꯜꯂꯤ, ꯎꯈꯥꯁꯤꯗ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯃꯨꯕ ꯉꯥꯛꯇ ꯑꯣꯏꯅꯁꯨ ꯇꯧꯏ,
ꯃꯝꯒ ꯃꯝꯂꯦ ꯀꯔꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯚꯨꯠ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛꯅ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯇꯥꯎ ꯆꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯂꯝꯍꯥꯡ ꯑꯁꯤꯗ ꯏꯊꯟꯇꯒ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯚꯨꯠ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯚꯨꯠ ꯍꯥꯏꯕꯁꯤꯗꯤ ꯃꯨꯁꯨꯛ ꯃꯨꯏ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ ꯚꯨꯠ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯨꯝꯁꯨ ꯇꯧꯏ ꯑꯩꯕꯨ ꯚꯨꯠ ꯑꯁꯤꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯍꯨꯜ ꯑꯁꯤ ꯆꯣꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯣꯂꯦꯟꯅꯁꯨ ꯆꯥꯏꯕꯕꯨ ꯚꯨꯠꯅꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯄ ꯉꯝꯗꯅ ꯀꯤꯅ ꯂꯩꯔꯝꯃꯤ ꯆꯥꯏꯕꯅꯁꯨ ꯇꯣꯂꯦꯟꯕꯨ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯇꯕ ꯃꯈꯩ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯅꯤ ꯃꯁꯤꯗ ꯐꯝꯗꯨ ꯂꯩꯔꯤꯕ ꯑꯃꯨꯕꯁꯦ ꯚꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯚꯨꯠ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯚꯨꯠ ꯊꯦꯡꯅꯗꯨꯅ ꯁꯣꯏꯗꯅ ꯊꯋꯥꯏꯁꯦ ꯊꯥꯕ ꯇꯥꯔꯦ ꯑꯩꯕꯨ ꯀꯤꯕꯅ ꯈꯣꯡ ꯑꯁꯤꯁꯨ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯌꯥꯔꯣꯏ ꯑꯩꯕꯨ ꯇꯣꯂꯦꯟ ꯑꯃꯨꯛ ꯈꯜꯂꯤ ꯃꯍꯥꯛꯀꯤꯁꯦ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯇꯝꯅ ꯐꯟ ꯆꯣꯡꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯁꯤꯗ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯚꯨꯠ ꯁꯥꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯁꯦꯡꯕ ꯚꯨꯠ ꯑꯣꯏꯅ ꯑꯩ ꯊꯦꯡꯅꯔꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯈꯥꯔꯣꯝ ꯑꯁꯤꯗ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯇꯣꯂꯦꯟꯅ ꯍꯧꯒꯠꯂꯛꯄꯗꯨꯕꯨ ꯆꯥꯏꯕꯅ ꯎꯔꯗꯨꯅ ꯚꯨꯠꯅ ꯍꯧꯒꯠꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯚꯨꯠꯁꯦ ꯍꯧꯒꯠꯂꯛꯑꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯑꯩ ꯁꯣꯏꯔꯦ ꯑꯩꯕꯨ ꯏꯈꯣꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯛꯄꯅ ꯐꯅꯤ ꯆꯥꯏꯕꯁꯨ ꯃꯈꯣꯡ ꯑꯗꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯞꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯇꯣꯂꯦꯟꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯎꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ ꯁꯤꯔꯝꯒꯅꯤꯗ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯚꯨꯠꯀ ꯁꯥꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯥꯏꯕꯁꯨ ꯀꯟꯅ ꯆꯦꯜꯂꯤ ꯊꯋꯥꯏꯁꯤꯗ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯚꯨꯠ ꯁꯥꯕ ꯇꯣꯛꯂꯦ ꯑꯩ ꯁꯤꯔꯝꯒꯗꯕꯅꯤ ꯌꯦꯡꯉꯨꯅꯦ ꯚꯨꯠ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦ ꯃꯨꯁꯨꯛ ꯃꯨꯅ ꯍꯦꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕ ꯍꯩ ꯋꯥꯅꯤ ꯉꯝꯖꯔꯣꯏ ꯚꯨꯠꯀ ꯁꯥꯕ ꯑꯩ ꯉꯝꯖꯔꯔꯣꯏ ꯃꯌꯨꯝ ꯌꯧꯔꯕꯗꯨ ꯐꯥꯎꯕ ꯃꯤꯍꯨꯜ ꯆꯣꯡꯕꯗꯤ ꯂꯦꯞꯂꯝꯗꯦ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯂꯦꯟ ꯑꯃꯗꯤ ꯆꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯤ ꯆꯥꯏꯕꯅ ꯍꯥꯏ ꯏꯇꯥꯎ ꯇꯣꯂꯦꯟ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯁꯨ ꯅꯉꯣꯟꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯉꯔꯥꯡꯗꯣ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛꯅꯤ ꯑꯩꯗꯣ ꯁꯤꯔꯝꯒꯗꯧꯕ ꯈꯦꯠ ꯆꯠꯄꯅꯤ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯑꯩꯗꯤ ꯉꯔꯥꯡꯗꯣ ꯑꯩ ꯑꯗꯨꯝ ꯁꯤꯔꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯑꯁꯤꯅ ꯈꯔ ꯐꯔꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯍꯤꯡꯍꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯝꯗꯧꯕꯅꯣ ꯏꯇꯥꯎ ꯑꯩꯒꯤꯅ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯅꯪꯒꯤ ꯄꯥꯎꯗꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯣ ꯆꯥꯏꯕꯅ ꯍꯥꯏ ꯉꯔꯥꯡꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥ ꯄꯨꯝꯕꯁꯦ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯕꯅꯤ ꯑꯗꯨꯒ ꯑꯁꯣꯝ ꯃꯈꯥ ꯊꯪꯕꯗ ꯍꯧꯕ ꯂꯝꯍꯥꯡꯒꯤ ꯎꯖꯥꯎꯗꯣ ꯃꯗꯨ ꯇꯝꯅ ꯆꯠꯄꯅꯦꯕ ꯃꯗꯨꯗ ꯍꯦꯛꯇ ꯎꯖꯥꯎꯗꯨꯒꯤ ꯃꯈꯥꯗ ꯚꯨꯠꯇꯣ ꯐꯝꯂꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯁꯦ ꯇꯣꯂꯦꯟꯅ ꯀꯔꯤ ꯍꯥꯏꯕ ꯂꯝꯍꯥꯡꯗ ꯍꯧꯕ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯏꯇꯥꯎ ꯃꯗꯨꯕꯨ ꯚꯨꯠꯂꯅꯦ ꯃꯥꯅꯤ ꯑꯁꯦꯡꯕ ꯚꯨꯠꯅꯦ ꯃꯗꯨ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅꯒ ꯍꯧꯒꯠꯂꯛꯄ ꯃꯗꯨꯗꯩꯗꯤ ꯀꯌꯥꯗꯤ ꯀꯤꯈ꯭ꯔꯦ 이콩 ꯑꯁꯦ ꯊꯛ ꯌꯦꯡꯅꯤꯡꯕꯩ ꯋꯥꯅꯦꯃꯦ ꯇꯣꯂꯦꯟꯅ ꯈꯜꯂꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤ ꯚꯨꯠ ꯑꯁꯤꯕꯨ ꯉꯔꯥꯡꯒꯤ ꯑꯩꯗꯣ ꯑꯣꯏꯔꯕ ꯆꯥꯠꯂꯅꯦ ꯑꯩꯅ ꯎꯈꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯈꯤꯕ ꯑꯃꯨꯕ ꯚꯨꯠꯇꯣ ꯑꯩꯒꯤ ꯏꯇꯥꯎ ꯆꯥꯏꯕ ꯑꯣꯏꯔꯕ ꯆꯥꯠꯂ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯎꯈꯥꯗ ꯐꯝꯂꯝꯕ ꯚꯨꯠ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯎ ꯃꯔꯨꯝꯗ ꯆꯪꯈꯤꯕ꯭ꯔꯥ ꯆꯪꯈꯤ ꯅꯪꯗꯤ ꯌꯥꯝꯅ ꯈꯪꯉꯤꯅ ꯇꯣꯂꯦꯟꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯀꯩ ꯇꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯑꯩꯅ ꯉꯔꯥꯡ ꯚꯨꯠꯅꯦ ꯍꯥꯏꯅ ꯀꯤꯔꯨꯔꯤꯕꯗꯨꯗꯤ ꯅꯪ ꯑꯣꯏꯔꯝꯂꯦꯀꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯣꯏ ꯏꯇꯥꯎ ꯆꯥꯏꯕ ꯎꯈꯥꯗꯨꯗ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯐꯝꯂꯝꯂꯤꯕꯗꯣ ꯑꯩꯅꯤꯅꯦ ꯃꯗꯨꯗ ꯐꯝꯗꯨꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤꯅꯦ ꯉꯔꯥꯡꯒꯤ ꯚꯨꯠꯇꯨ ꯅꯪ ꯑꯣꯏꯔꯕ ꯏꯇꯥꯎ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪꯁꯦ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯀꯌꯥꯗꯤ ꯀꯤꯈ꯭ꯔꯦ ꯑꯩꯁꯨ ꯅꯪꯁꯦ ꯚꯨꯠ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯊꯋꯥꯏꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯎ ꯃꯅꯤꯡꯂꯣꯝꯗ ꯍꯦꯛꯇ ꯀꯟꯅ ꯆꯦꯟꯕꯅꯤ ꯑꯩꯁꯨ ꯌꯨꯝ ꯌꯧꯅꯕ ꯍꯥꯏꯅ ꯀꯟꯅ ꯆꯦꯟꯕꯅꯤ ꯑꯩꯅ ꯑꯗꯨ ꯀꯤꯔꯨꯔꯤꯕꯗꯨꯗꯤ ꯏꯇꯥꯎ ꯅꯉꯣꯟꯗ ꯑꯣꯏꯔꯝꯂꯦꯀꯣ ꯈꯜꯂꯨꯔꯒ
ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯝꯃꯤ ꯆꯥꯏꯕꯅ ꯍꯥꯏ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯕꯨꯠꯄꯨ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤꯗ ꯅꯪꯅ ꯍꯦꯟꯅ ꯃꯥꯟꯕꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯕꯨꯠ ꯁꯥꯔꯕꯗꯤ ꯇꯁꯦꯡꯅ ꯕꯨꯠꯄꯨ ꯃꯥꯟꯅꯤꯅꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯕꯨꯠ ꯁꯥꯕ ꯍꯧꯔꯁꯤ ꯑꯩꯗꯤ ꯉꯔꯥꯡ ꯑꯁꯦ ꯕꯨꯠ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯑꯃꯨꯛ ꯍꯟꯅ ꯕꯨꯠ ꯁꯥꯔꯣꯏ ꯀꯥꯏꯅ ꯋꯥꯁꯛꯈ꯭ꯔꯄꯣꯠꯅꯤꯅꯦ ꯑꯩꯁꯨꯅꯤ ꯏꯇꯥꯎ ꯕꯨꯠ ꯁꯥꯔꯣꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯣꯏꯔꯝꯂꯕꯅꯤꯅ ꯑꯃꯨꯛ ꯁꯥꯕ ꯇꯥꯔꯦꯗꯅ ꯍꯣꯔꯦꯟꯗꯣ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯩꯁꯨ ꯁꯤꯗ ꯉꯥꯏꯗꯨ ꯂꯩꯔꯝꯂꯒꯦ ꯍꯣꯔꯦꯟꯒꯤꯗꯨꯗꯤ ꯕꯨꯠ ꯅꯠꯇꯦꯀꯣ ꯑꯩꯅꯤ ꯑꯩꯁꯨ ꯕꯨꯠ ꯃꯁꯛ ꯈꯪꯂꯅꯤ ꯉꯁꯤꯗꯤ ꯑꯍꯝ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯇꯣꯂꯦꯟ ꯑꯃꯁꯨꯡ ꯆꯥꯏꯕꯗꯨ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯊꯣꯛꯅꯔꯛꯏ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ ꯇꯣꯂꯦꯟꯅ ꯆꯥꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯐꯖꯅ ꯃꯥꯜꯂꯦ ꯁꯤꯗꯤ ꯕꯨꯠ ꯑꯁꯦꯡꯕꯒ ꯀꯤꯔꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯅꯤ ꯅꯪꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤꯗ ꯑꯩ ꯐꯥꯎꯕ ꯍꯦꯛ ꯀꯤꯖꯩ ꯍꯣꯏꯁꯦ ꯀꯗꯣꯝꯗ ꯆꯠꯁꯦ ꯍꯥꯏꯅꯣ ꯆꯥꯏꯕꯅ ꯈꯨꯝꯃꯤ ꯏꯇꯥꯎ ꯑꯋꯥꯡ ꯈꯨꯟꯗꯣꯟꯗ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯇꯝꯅꯔꯨꯁꯤ ꯍꯥꯏꯕ ꯑꯃꯨꯛ ꯅꯨꯄꯤꯗꯨ ꯀꯤꯃꯟꯗꯅ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯐꯔꯦꯅꯦ ꯍꯦꯛꯇ ꯆꯠꯂꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯍꯣꯏꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯤꯗꯅꯣ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯁꯛ ꯈꯔ ꯍꯨꯔꯥꯜꯂꯛꯁꯤꯀꯣ ꯍꯣꯏ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒꯗꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯨꯠ ꯁꯥꯗꯨꯅ ꯑꯋꯥꯡ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯇꯝꯗꯣ ꯑꯍꯤꯡ ꯑꯣꯏꯕꯅ ꯄꯨꯝꯆꯤꯛ ꯁꯤꯛꯏ ꯀꯅꯥꯝꯇꯒꯤ ꯃꯈꯣꯟ ꯃꯋꯥꯁꯨ ꯇꯥꯗꯦ ꯆꯥꯏꯕꯅ ꯇꯞꯅ ꯍꯥꯏ ꯏꯇꯥꯎ ꯌꯨꯝꯗꯤ ꯌꯧꯔꯦ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯁꯤ ꯍꯣꯏ ꯆꯪꯉꯣ ꯅꯪ ꯃꯥꯡ ꯊꯥꯔꯒ ꯆꯪꯉꯣ ꯆꯥꯏꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ ꯇꯣꯂꯦꯟꯅ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯆꯥꯏꯕꯅ ꯃꯁꯤꯒꯤ ꯐꯛꯂꯥꯡ ꯃꯄꯥꯁꯦ ꯊꯥꯕꯜꯂꯤꯒꯤ ꯇꯨꯝꯐꯝ ꯀꯥꯅꯤ ꯇꯨ ꯁꯣꯝꯗ ꯂꯩꯕ ꯊꯣꯡꯅꯥꯎꯁꯤꯗ ꯍꯦꯛꯇ ꯃꯍꯥꯛꯄꯨ ꯌꯦꯡꯂꯁꯤ ꯊꯣꯡꯅꯥꯎꯁꯤ ꯂꯣꯜꯂꯝꯂꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯌꯦꯡꯂꯒ ꯈꯪꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯥꯕꯜꯂꯩꯅ ꯂꯣꯟꯕ ꯀꯥꯎꯔꯝꯂꯦ ꯐꯤ ꯑꯉꯧꯕ ꯑꯃꯗꯤ ꯈꯜꯂꯤ ꯆꯥꯏꯕꯅ ꯏꯇꯥꯎ ꯊꯣꯡꯁꯦ ꯂꯣꯜꯂꯝꯗ꯭ꯔꯦ ꯐꯤ ꯑꯉꯧꯕꯁꯦ ꯃꯁꯤꯇꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯤꯁꯤ ꯏꯇꯥꯎ ꯀꯝꯗꯧꯁꯤ ꯍꯥꯏꯅꯣ ꯅꯪꯕꯨ ꯊꯣꯡꯅꯥꯎꯁꯤꯗ ꯍꯦꯛꯇ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯒꯦ ꯍꯥꯏꯔꯣ ꯆꯪꯅꯤꯡꯂꯤꯕꯅꯤꯅꯦ ꯑꯗꯨꯗ ꯆꯤꯡꯈꯠꯄ ꯉꯝꯂꯣꯏꯅꯦ ꯀꯩꯔꯥꯛꯀꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯍꯦꯛ ꯐꯒꯗꯧꯅꯤ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯀꯩꯔꯥꯛꯅꯣ ꯁꯤ ꯑꯩꯅ ꯏꯟꯈꯠꯂꯛꯀꯦ ꯅꯪ ꯆꯣꯡꯈꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯔꯦ ꯅꯪꯅ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯈꯔ ꯍꯦꯛ ꯏꯟꯈꯠꯂꯣ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯏꯃꯨꯡꯗ ꯇꯨꯝꯂꯤꯕ ꯊꯥꯕꯜꯂꯩꯅ ꯍꯦꯛ ꯇꯥꯔꯝꯃꯤ ꯀꯅꯥꯒꯤ ꯃꯈꯣꯜꯅꯣ ꯑꯩꯅ ꯇꯥꯔꯤꯕꯁꯤꯕꯣ ꯌꯨꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕꯒ ꯆꯪꯂꯤꯕ ꯖꯥꯠꯂꯥ ꯃꯤꯒꯤ ꯃꯈꯣꯜꯅꯤ ꯃꯁꯤ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯏ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯑꯉꯧꯕ ꯐꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯈꯪꯂꯧ ꯂꯧꯏ ꯃꯗꯨꯗ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯆꯥꯏꯕꯗꯨ ꯃꯈꯥꯗ ꯐꯠ ꯆꯣꯡꯊꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯦꯟꯊꯣꯛꯈꯤ ꯊꯥꯕꯜꯂꯩꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯨꯁꯨꯛꯁꯨ ꯃꯨꯏ ꯕꯨꯠꯀ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯥꯟꯗꯦ ꯕꯨꯠ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯂꯥꯎꯕꯗ ꯆꯦꯟꯈꯤꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯍꯨꯔꯥꯟꯕꯅꯤ ꯑꯩꯗꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯂꯣꯟꯕꯁꯨ ꯀꯥꯎꯔꯝꯂꯕ ꯑꯣꯏꯔꯦꯀꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ ꯁꯣꯝꯗꯅ ꯆꯥꯏꯕ ꯑꯃꯗꯤ ꯇꯣꯂꯦꯟꯅ ꯆꯦꯟꯊꯣꯔꯛꯏ ꯆꯥꯏꯕꯅ ꯍꯥꯏ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯔꯦ ꯍꯥꯏꯋꯥꯅꯤ ꯅꯪꯅ ꯅꯀꯣꯛ ꯊꯤꯡꯒꯠꯇꯨꯅ ꯌꯦꯡꯕꯗꯣ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯃꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯂꯥꯎꯔꯛꯂꯤ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯨꯕ ꯁꯛꯇꯝ ꯑꯁꯤꯗ ꯀꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯁꯦ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯁꯤ ꯃꯈꯣꯏꯒꯤ ꯁꯣꯡꯒꯤ ꯌꯦꯅꯈꯥ ꯁꯣꯝꯗ ꯍꯦꯛꯇ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯁꯤ ꯁꯝꯕꯜ ꯑꯁꯤ ꯀꯥꯟꯊꯣꯛꯇꯨꯅ ꯑꯋꯥꯡꯂꯣꯝꯗ ꯐꯥꯎꯖꯤꯟꯈ꯭ꯔꯁꯤ ꯑꯗꯨꯒ ꯀꯔꯤ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯇꯨꯅ ꯁꯝꯕꯜ ꯑꯗꯨꯕꯨ ꯀꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯝꯃꯤ ꯃꯁꯤꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯂꯩꯔꯝꯕ ꯑꯃ ꯍꯦꯛꯇ ꯌꯦꯞꯈ꯭ꯔꯁꯤ ꯈꯔꯒ ꯆꯪꯁꯤꯜꯂꯒ ꯌꯦꯡꯈꯤꯁꯤ ꯈꯔ ꯆꯪꯁꯤꯜꯂꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯈꯔ ꯋꯥꯡꯇꯛ ꯇꯧꯅ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ ꯎꯈꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨ ꯇꯣꯂꯦꯟꯅ ꯎꯔꯝꯃꯤ ꯏꯇꯥꯎ ꯑꯁꯤꯒꯤ ꯎꯈꯥꯁꯤ ꯂꯩꯔꯤꯕ ꯑꯃꯨꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯕ ꯍꯥꯏꯕ ꯀꯔꯤꯅꯣ
Jaibasu hek yengluri maduda amuba saktam ama phanduna leplibudu ure mathamoida akiba masu phaurakli masibu karino kana oirba jano hoine musuksu mui masibu but kaina hainabudo oirba jala ito hedi sum but masilakle but yamna male ma kise aikoi ni demuna yengduna leibusu male kamdawni ito aikoi ni mafam si thadokduna chatkhiubna chungani ngasi aikhoina thenaribasidi tasengna butni soidre garangdi nang oirambagi phabani kasi gisi soidre thawai hingna bachelhorasi tanja aduda ukhada leriba mubu saktam adu makhong tapna thangduna asumusum changsilaklami ito masigi buse asumsum aikhoini tamna changsileini hoini do aikhoini da phana mu chungsilaktuna chelhorasi aikhoini asi haiduna makhoi ani du mamanglomda thuna yangna sienkhirami phana yamna chelaba tungdani makhoi anina matungda mu yengi chaibana hai tanar tramali tho lehura mal makhoi ani du sor sangna hundok nei shirongani da ito gasidi aikhoi ani gi thawai hingore ahum laksuba numitadi aikhoi ani siba soiraroi asigumba mathong hoktaba thabak ase tawba hongnade ito ai amuk hanam butsu saroi aduga ama matheng mudasu hurama sakhraroi shipam na phong khangdana sigadaba ke muhutta thabak oina suduna putsi ase sang hinjakhra ge ha ngasi hai benum sidagi asigum thabak ase ai pumtok toi law yum tan han khrasi makhoi ani ru wakhal taraktuna mayum tamna hana kirami numit kharani gi matungdani chaiba madi tolen makhoi ni thabak surami thabak subagi sel phangladuna makhoi ni halaklami lambi de chatna wari sanai masini yamna phare hurala kaidoni nang ai pangal su yamna phare suki se khoi ani kaithel da changlami aduga chaibana kaithel dagi nga masa ma leirami tolen sulai nga adu puduna mayum tamna halli ibe tombina masanu pa na nga pudu lakli badubu uraduna hai hey kadai dagi nga no nang huralaga purakli baduna kari wanoima mina takraga nasai si kari naina khankidoino nangna purakli banga do huralakli banatro ha mapuda yamna thunane amuta pithoklu cho hoima nacha ai huramana teko itaw to lengai ga thabak subagi phanglak pasela thuna kaithel dagi nga se imaga puna chamina gi haidu lerakli bani nangna hari basibu aseng brane he aseng mani ma sidagi di thabakana suduna selmayam matantuna imabu nungaina thamladoini masagi wafam adubu tabada ibe tombidu maithongda momon nokserami nga adubu pusin mama masa ani du imungna sangkhirami